Tenja Thumzana Haraba Kunai Asi Kannaba Anouba political culture, Thamoi Shengna, Katthokpa Ngamba Anouba Meerol Amachangi Haina, UNLF ki Hanagi chairman RK Meghen Fundorkli, Ngasi Langzing the Labour Nupi Macha Singi children to home the Hope Home Imphal gi 15th Subamapo Kumon Thorum da RK Meghen Magataraduna, Mahirui Singda school gi syllabus Kaktanatana, Kunai gi Hona launchet su Tambi Batangai Fade, Hona launchet Takpi Tambi. Tampi Hobana, Nasi political system forward that Changsilaktuna, Kunayasi, Marai Chai Tarakpagi Fibum that Lakpani Haki. Nasi Saruk Yariba Nupi Macha Sing Yoiba home Ama Oiriba, the Hope home da Lady Bangang sing Asi, Nauna Mama Pa Kaina Bakaya Yaudi, Nupi Macha sing Asigitungi Punsida Matik Jaba Mui Amam Oinaba Honabada, Home Asigit Haudang Puriba Muesi, Taganingani. Miamna Sosigumba home Kaya Sida Mateng Pangmina Shine Funduki. The Hope Home Basibu Chalairaba, Quairakpam, Nilbir Nahai, Children Home Asi, Englishing Anidagi, Ho Kibani, Amadi, Englishing Anitara Marida, Mafomasida Home Asi, Semga Sagatuna Horakibani. Home Asidangassimak Punna, Angankun Mathou Lady, Lady Banupi Macha Sing Asibu Pokpa Macha Magni Kanduna, Mapokuma Numit Tauram Asi, Pangtokpani Hainamahan Funduki. Maraibu Kiribun Pimsa sing Angang sing Makomsana Thambidana Mukoyi Reglesu Tamna Honaba Makom home 6th class 3 class 10 Wawale High Smaitavana Mukoy Tungi Punsi Sembino Honeba Makom authorities home Sibu Silang Iba Mayam Lunamakta Si Tagapakundoni Lunana Simba home sing the Hopan of Pimsa Pamsa sing so where Punsi that when I see a sing my year when I want about Mosung Moquin Hang Shauraga, when I see a parksy, so told Ngamba, Abamam, when Honor can have it has a Tamini. 1990 da ai mai pa lekhidre ai yam wan lek tamai mapanda imanaba singna khara mateng pangbirakpa sapon suda pibi ba madu ni singna kanda ane sinre nomse hogjabani ai gi pokchaba icha singi damak bade tawge adu makoi su pamambe ai khallakanda akoi as a whole oina 10 August every year akoi dum makoi damak ta celebration tawjabani adaga makoi object se nursery dege na class 10 power tami makoi na chaba dege laiktam phangba makoi na harau bu uraga aina harau jaba aduna ni aina mayamgi mateng degi asigi children homgi dama 15 birthday se ongthokpa ngamjabani ene na topang ngamba oyen biwana mayam da hajari thank you